ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯕꯤꯖꯦ ꯁꯥꯟꯇꯤꯅ ꯌꯥꯝꯅ ꯇꯣꯞ-ꯇꯣꯞꯄ ꯊꯧꯁꯤꯜꯅ ꯊꯝꯕꯥꯜꯗꯒꯤ ꯂꯪ ꯄꯨꯊꯣꯛꯇꯨꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ PM ꯃꯣꯗꯤꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯌꯥꯝꯅ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯧꯅꯔꯤꯕ ꯁꯛꯈꯪ ꯐꯤꯔꯥꯜ ꯑꯃꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯀꯣꯀꯣꯃꯤꯅ ꯀꯣꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯕꯤꯗꯤꯌꯥꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯑꯣꯠ ꯅꯩꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯈꯤ꯫ ꯈꯅꯥꯎꯒꯤ ꯆꯔꯝ ꯀꯥꯏꯔꯝꯈꯤ, ꯇꯝꯊꯤꯅ ꯑꯣꯠꯂꯒ ꯍꯥꯠꯂꯝꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯈ꯭ꯋꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯒꯧꯔꯅꯒꯔꯗ ꯅꯨꯄꯤꯂꯥꯜꯒꯤ ꯃꯤꯇꯝ ꯑꯃ ꯃꯤꯌꯥꯝꯅ ꯂꯩꯀꯠꯇꯨꯅ ꯑꯃꯗꯤ ꯊꯥꯡꯒꯤ ꯁꯦꯂ꯭ꯌꯨꯠ ꯄꯤꯗꯨꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ IS न्यूज़ मिलिंग ताबीरिबा ख्वाई पुमनमकपु अई जुसी ASEM तारामना ओक्चरी। COVID-19 दगी ngaktoknaba khuttoina hambiyu, hand sanitizer siznabiyu, mask upiyu, fit tarukki distance thambiyu, yariba makai vaccine dosu na kapthokpiyu, checksin mana pumnamakki yaifabani hauzik pau sandokna pizari। Prime Minister Narendra Modi na tha khudingi radio program gi khuthangda piba mahaki man ki baat thoram gi yamna itihasik oiraba chama suba episode ngasi Bharat miyamda paudumkhre। ngasi gi man ki baat aduda Bharat pu ahongba purakna bo hotnariba miyoi singbu thagat wa kaya thamki। Manipur dagi nupi entrepreneur Vijay Santi da Prime Minister Narendra Modi na wari saraduna Vijay Santi gi yamna top-toppa thausilna thambal dagi lang puthokduna society asida achauba ahongba ama purakna bo hotnariba asibu thagatki। Vijay Santi na su mahaki journey gi matangda paudamladuna mahaki thabak asida nupi kuntra thabak piriba asidagi mahak nupi chama thabak pinaba hotnariba asigi su matangda paudamki। Chahi asigi haugalakpadagi mahakna puthokliba thambalgi langsing asi United States da export tawragani haina su phongdoke। Center gi Vocal for Local Movement bu hena masak thokhanduna nupi oibi singda Local for Global Initiative ki makhada thabak piba ngamliba asida Prime Minister da thagatke। All India Radio da tha khudingi sandokpa Prime Minister Narendra Modi ki Man ki Baat ki chama suba episode ngasi ayuk pung 13 taba matamda sandokre। Hariba program asi All India Radio ki channel sing Doordarshan AIR News website amadi News on AR mobile app ta sandokhi bagolina puari ama oina Man ki Baat ki chama suba episode asi New York ta leiba United Nations ki headquarter dasu live oina sandokhi। Man ki Baat kamari lenena Prime Minister na lebak miyamda radio ki khuthangda wa ngangduna haikibada Man ki Baat haiba thoram asi India macha crore kaya gi pukning gi wani haina phongdoke। Mahakna makhatan haikibada Man ki Baat ki khuthangda India ki kachin koya ki mafam yauna tongan ba lamda leiba miyoi cha kayana masa gi aningba apamba phongdoknarakhi। Thoram asibu leibak miyamna maram oiraga chauna mic pakhanbada Prime Minister na miyambu thagatba phongdoke। Hariba thoram asigi matengna lengakna paikhalakpa scheme kaya miyamda marakta paksana khongjal yana yohanba ngamnalle। Masiga loina India gi tongan ba field da top-toppa haitoi singthoiraba miyoi kaya gi talent kaya gi wari busu miyamda yohanba ngamle। Hariba thoram asina India gi miyamga samnahannaba lambi ama piba gorinana thoram asi mahaki oina spiritual journey amani haida Modi na phongdoke। Hariba thoram asi kumja inglising aniga taramari BJP na lengak pairaklaba matung chahi asigi October 3 dagi hauduna tha khudingi oina All India Radio gi channel sing Doordarshan amadi tongan ba medium da sandokuna lakpani Manipur yauna India gi mafam khudingda BJP gi workers singna booth level dagi hauraga state ki thak faubada miyam ga loinana thoram asi pangthoknakhi। Lamdam asida leminariba furup singi marakta kanagumba luchingba saba miyoi kharana furup singbu machet tahannaba sinbagi thorang amada sangsinnarakpagum nasidi unaba yadaba amagum khalhalliba asimakti khwaidagi laibak thibani haibada haidaba ngamloi haina Coordinating Committee on Manipur Integrity Kokomina phongdorakle। Committee asigi convener Jitendra Ningombana ngasi thokpa chol amana government demand tanbada demand tanbiriba singna demand adu kaya yamna maram chai haibadu yengfam thoi taliba demand aduna apunbagi saktamda singnarakpa manba maung natraga
nakal ama khaktagi yengba hairoidaba ngangruidaba wafam kaya fongnarакpana lambi ona tainana chatkiduna laibak wathok oinaba hotnaraklabadi maduda tungdai afabadi oiroi yamna hena nungaitrabadi Churachandpurda laiba organization amana government ta tanba demand amaga mari lena Sathakiba agitation amada leminariba furup masagi lining laishonda karemnaba manba usitaba wafam phongdokpada natana yamna hena ikai khumnaba launariba Sakhang firal amada tauroidaba thabak khara taukibadu khwaidagi hena tamthiba wakhal yaudaba laibak thibani yengnaba amada utkadaba lichat amani haina laudaba ngamde maram aduna hariba thodok aduda hakthengna chenariba singna lale haina haizafam thoi natraga organization kangbu aduna miyam amadi lenga khangna thokhiba nungaitaba adugidamakta lale haizagadabani amaromda lenga ki marinaba singnasu asigumba furup amagi mathakta atamnana ulakpa singnaba asida Janariba sing faduna logi oiba matik chaba chairak pigadabani karigumba pihaudrabadi matungda yai haiduna chatharakpada yegnaba amagum launaraktuna angam tanarakpada furup maselgi marakta ihingna hingtabada irang soidina thoraktuna hena sathiba ama oirakani matam kayadagi apunba iramdam amagi wakhalona mangda tharga changsilakliba lambi kayabu miyoi khuzok kharana thugainaba selliba asidagi kalhaunaba miyamna sumikupna homsingna lebiu furup kayana khundaduna leiriba iramdam asida apunba furupki wakal khandaba iramdam asibu machet thugainaba senba manba tongan tabagi wakhalon chenba organization sing lengakna thidoktuna warakpiu natrabadi pumnamak lengaki mathakta tarakani loinana leibiriba furup ki luchingba singnasu Mairik pidagi maijau haudringai magi furup singi marinaba sing wari saduna themjin biu haina jerol aduna hairi Haukiba April ki kuni thoida thangmaiban hizam dewan laikai da leibi Raskumari ningol laishram ongbi Bidya gi misiga mari lena sem kiba JAC against the brutal killing of Bidya amasung apunba lup ningthaukhong anina misi asida jenariba mioi sing jerak pidriba fawba haujik Zenims ki mokta leiriba Bidya gi hakchang laukiroi haina phongdorakle Misi asiga mari lena ngasi ningthaukhong kaithel da famkiba wakat mifam amada sarugya kiba apunba lup ningthaukhong gi convener Nungsi Babu Haistamna Fongdokibada Laikidrabi Bidya gi postmortem asi yamna chinginingai oi maramdi report ki matung ina mahak masada ot naibagi dakfam leram ki amasung mahaki khanau gi charam kaibadagi mamitade masina takpadi mahak asi tamthina otlaga hatlaba matungda thauri yansinba oigani haibagi chawna thazaba lei maram asina iramdam asida leibiriba club sing civil society organization merapai bi imalup singna Bidya gi mihat asida chenaba sing matik chaba cherak Fanghanbada mateng pangbiyu haina phongdokki loinana mihatpa puthoknaba hotnabada chawna mateng pangbirakliba thangmaiban United Club amasung lupkayabusu JAC gi maikaidegi thagatpa phongdokki loinana makhatana saugatpirakani haibagi thazabasu thamki Nasinnamak hariba sinupi asigi misi asigi matangda Dr. Napidiba postmortem gi report ta hariba si mahaki timasa asigi mahaki ngaksamase agoi heng tawbani haire du efficia mahaki heng tawbadagi mahaki sorase nuku sasor watpadagi oxygen watpadagi mahaki sibani haire adu ergadi esophagus mahaki khaunau charmase mas intake lai re haire intake lai regadi mahaki khaunau charmase kaide haire khaunau charmase kaide Mahak masa matadana suicide tawba natre heng tawba natre masa matadana suicide tawba heng tawba waragadi maki esophagus se maki khaunau charamse kaigadabane mase kun expert sing amadi doctor kya nainara matungda masi gi wafam mase miyam da mudu sarkar kamjabani aduna takpadi maki esophagus maki khaunau charamse kaidre aduga mahak se heng tawramle aduga oxygen leitabadi si adu targadi hariba roki amadi maki family na maku khatoramba matungda Maku heng tawbani haibase masigi postmortem gi report asim mai lan pirobani FIR number ase akoina 302 da palaninge bo adu police department na maki jamna kari hani abida 304 haiba jamna light way blood punishment pi jaba chahi khara ka pi jaba tu gumba light punishment ka panbiro mase masi police department to bi base ko pende aduna hariba maki FIR number se masiju akoi 302 da palaninge haibase
All Manipur United Clubs Organization Amuko Amadi Manipuri Literary and Cultural Forum Tripura Anina Kusamnaduna Tripuragi Maitaina Khwaidagi Masing Yamna Khundaba Mafam Ama Oiriba Kuwai District ki Gauranagarda ngasi Nupilalgi mitam ama miyamna lay katuna amadi thangi salute piduna Amuko gi President Phairoism Nandol Luwangna Maikum Hangdokre Maikum Hangdokpagi thoram aduda Amuko gi advisor Yangso Song Koireng amadi Maru Oiba Thomi Kayamarumsu Sarugyakibada Natana Manipuri Literary and Cultural Forum Tripuragi President Ningombam Bira Tripurada Haptagi Phongba Manipuri Pauche Marup ki Joint Editor R.K. Tarunjit Nupilal Observation Committee ki Convener Koisna Birola Amadi Atay Maru Oiba Myoy Kyasu Sarugyaki Ayukta Nupilal gi mitam Maikum Hangdoklaba Matungda Cultural Program kaya Yawba Mapung Oiba Thoram Nungtilda Pangtokki Chief Minister N. Biren Singh Galudina Environment, Forest and Climate Change ki Union Minister Bhupendra Yadav, State ki Minister Amadi MLA Singh Nangasi, Loktak ki Sendrada Pangthokpa Prime Minister Narendra Modi ki Man ki Baat ki Chama Suba episode punna taminakre. Bhupendra Yadav ngarang numit nini ki khongcheta Imphal da thunglakibani. Ngasi ki program adu Loktak Development Authority na sinkibani, masing yamlaba miyam amadi ngami kaya nasu sarugyaki. Churachandpurda leiba Oken Koba Myoy Amagi Mayumda Yungba Salai Taret ki Firalbu Masak Khangdaba Myoy Khara Nangarang Chingsaduna Purup Amabu Ikai Khumna Khidaba Haibasi Tawfam Thokte Amadi Thodok Adu Yamna Laibak Thibani Haina Churachandpur gi Thingkangphai Village Authority na Thokpa Cherol Aman Haidi Thingkangphai Village Authority gi Chairman Ngamwon Than ki Haukipna Ngarang Thokpa Cherol Amagi Matung ina Ngarang Thokiba Laibak Thiba Thodok Aduda Chenaba Myoy Singna Atuba Matamna Thodok Adugi Matangda Leibak miyam khangna sengdoktuna furup masel nungsi sanana leminasi haina cherol aduna makha tarakli. May ama Labor Day na lakpada Rural Development and Panchayati Raj Minister Yumnam Khemchan Singna Lomi Sinmi miyam da yafa pauzal pirakli. Pauzal asida Lomi Sinmi miyam gi akanba khona jamalna matam adugi myot minaidagi maning tamjaba phangkibani aikhoi khudingmakna Lomi Sinmi miyam gi hak matik chana phanganlasi haiki. Manipur Pradesh Congress Committee MPCC nasu May Day na lakpada Lomi Sinmi miyamda yafa pauzal pirakli. MPCC ki President K. Megachandrana mahaki pauzal amadahay May Day numit asi Lomi Sinmi miyamgi hona jamal amadi yaifaba tunglabjad ama semnabagit hona jamal adubu ningsingduna pangthokpani. Makoy na samas asigidamag kathokpagolina na honariba asi singthaba loirere haiki. Imphal gi North AOC da leiba Ras Medicity na Hakshel gi matang da lauriba thaudangbu ikai kumnaraduna North East Healthcare Summit 2023 da Certificate of Appreciation kusinarakre. Hariba mana asi Guwahati gi Radisson Blue Hotel da tha asi kunipa na pangthokiba thoram amada kusinarakibani hairi. News 18 Assam na sponsor tauraga SBI na co-power tauraga Rotary Club Guwahati na senduna pangthokiba Thoram aduda Manipur gi Health Minister Dr. Sapam Ranjan Yaunar, Ras Medicity gi Chairman Haubizam Rajenda mana adu kusinaraki. Thoram aduda sarugyakiba Minister Sapam Ranjan na harauba phongdok pagaloina na Manipur lengang na miyamda quality leiba ana layeng gi khudongchaba sing phanghanna ba khonari hariba lengak thamliba pandam asida Ras Medicity gumna ana layeng sang amana mateng pangsilakpada Minister na thagatpa phongdoki hairi. Haukiba numit kharanigi mamangdagi Churachandpurda oirakliba fibam asigi matangda nakal ani phaminaduna tungkoina chatnagadaba warusin ama puraknaba Mar Students Association SA General Headquarter na appeal tawrakli. Association asigi Information and Publicity Department na thokpa Cherol amana Police amadi Khongjalloi Singgi marakta mungnabada asok apan ng krabas Singgi mafamda nungaitaba phongdorakpagaloina na Chingda khundariba Tribal Singgi damaktadi Umang wamang amadi turel na chingba haiba asip tatna thana yadraba mafam amani hairi. Lengang na umang wamang ngaktu na thamna bukot na bada mafam aduda kunda laita dunat lairiba singgisu yengbi na ba apil tawrakli. Maram aduna hauzik lairiba che na ba asida po na paminaduna tungkoy na chatnagadaba warusin ama purak na ba cherol aduna makata na apil tawrakli.
Sinmi Singi Numit Media na lakpada lamdam asida lairiba sinmi khudingmak ki mafamda chanura lamchinglen kanglaipak CLK na ikay kumnaba ulakli. CLK gi President CH Pakpi chanuna ngasi thokpa chirol amada sinmi sing yaudana khunai ama chawkhatba oithokte makhoina lawriba thodang asi asuki matik singthaningai oi. Maram aduna aikhoi pumbana sinmi singbu thak wangna thangat piba galunina sinmi singnasu punsinaduna amata oibagi pangal sagat minaduna phangpham thokpa hak phangnabasu honafam thoi. Mapandagi sangsilakpa mitop miyancha kaya na lamdam asida changsilaktuna sinfam kaya paisilakliba asida yalhomi aikhoina support tawbagi mahuta yalhomi singna sinfam khudingmak painabu honamina kadabani loinana lamdam asigisu miyamnasu aikhoibu pugning thogatpibam thoi. Iramdam asigi sinmi singna mipan tangdaba punsirol amagidamak honajariba asida aikhoina pugning thogatpigadabani amadi karigumba makhal amatagi nungairoidaba sinmi singi hakmat pathabak sing tawroidabani. Miyamna sinmi sing asi yokhatuna matam asigi mirolda mapung faba work culture ama lehenduna isana isabu thabak pizaba ngamnaba amadi mipan tangdaba punsirol ama semgat minanaba honaba tangai fade sinfam kayada lairiba aikhoi masel amana amabu respect thamduna amadi amana amabu mating pangminaduna sinmi sing yokhat minasi sinmi amagi nungaiba chawkthokchaba ama isa isada leibagalunina thabak suba nombada aikhoi ikaiba thadokuna work culture sagal minasi haina sinmi singi pungning chingsilakli lamdam asida lairiba isagi humang mamalna sel taliba sinmi khudingmak ki punsida hena chawkhatpa nungai yaifaba amadi ana ayag yaudaba punsi ama uhenbinabasu chanura lamchinglel kanglaipak CLK na thongnijari haina cherol aduna makha tarakli. Hauzik aten break ama thamjari. प्रधानमंत्री कौशल विकास योजना PMKVY 4.0 स्कीम की मखादा हेंग दायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नबा सिट मसिंगनी अहान बलाकपा मियोइसिंगदा हेन खुदोंग चाबसु पिजगनी लेफमगी खुदोंग चाबसु पिजरी अकुप मरोलगिदमक लेंसिन बिरक्सी KB Philanthropy 5 खाबम लंखाई मंत्री पुखी मोबाइल नंबर 873-2017-957 amadi 879-4275386 da contact tawbiraknaba ninsingjai. Break matung na mayam butaram na uksari makataba pawu pizari. Sinmi gi pangal na singnaduna anoba mangal amapura kiba kaungamlaroy daba numit mede na lakpada ngasigi surinom liba sinmi pumna maki mafamda aina thingkraba lalhuluki apunba korkomina ikai kumnaba ulakli. Loop asigi media coordinator M sakhen nangasi press thokpa chol amana numit asi senjaw paiba singna sinmi singbu ka henamyot minai chatharakpa adugi mayokta sinmi singna amatta oina punsinduna kumja lisimaga chani padmar futaru ki me amada Chicago gi he market ta horakhiba ihau adu buning singbani Manipur kanglaipa liklam chat ki paring asi loilam lengak anina thangna na namkhairakpana aikhoigi diklamdagi thoglakpa polum ani aikhoina ngasi fawba thengnari nakal amaromda leibak asina loilam lenga ki makhada leirakpana atopa polum amagasu aikhoigi ithakda leiri aduna mapan lamdagi lakpa asigi lengakpagi natraga lanthumgi warep khudingmak lawduna leiri aduga polum pubagi awaba adugi maram asi aikhoi masel onsinaraga amana amada sawnaduna leiri mapalamdagi tawtharakpa yathangdagi leibak asigi hanglai kharana miyambu lining natraga lo natraga thabak phangnaba furupki thak hantasi haraga amaga onsinaduna khanahanduna lakli maram aduna leibak asigi lam natraga lengaki oifam thokpa masang maong amata aikhoina lepchaba ngamde aikhoi masal phaminaraga apunba warep ama lobagi mahuta mapa leibaki lengak kangbu amana wail hanba haibasi hainabi oirakle haksang phaba yu sunghanna ba factory linkhatpada ayaba pigani hariba asimagna loilam lenga ki wakhalon adu uthokjari factory sing adugi aningba apamba yenglaga makhoidagi lakani hariba taxing yuna pirakliba kangkhong chaiba adugi mahut sinba yagadapatdawna uhannaba hotnari yu sungba yonba amata lona yafam thokti haiduna lup kharana amadi mera paibi singna lauriba kholau asi namthanaba amadi chorol oina malhannaba honariba asina mapandagi lakpa factory kharagi aningba apamagi yaga yengduna leibak asida pokpa mioi khuzok amani honari hari
Haukiba pung kunmari asida India da nauna miyoi lising mga chanipan humdramari COVID positive oiba thengnaki. Laina asna maram oirga miyoi tarataruk laikidre fagalakpagi changsada marifutara nipan dasmik taret amada hengalakle. Apun ba confirm case na koti mari lag nifumapan lising nifu mga chahum marfumapan yaukre. Active case masing lising nifumapan subnatara mga dahan tarakle. Laina asna maram oirga laikidaba apun mamigi masing lag mga lising kontra matoy cham nga kontra humdoi sukre. Laina asna ginaba faduna discharge tawkiba apun bamigi masing na koti mari lag nifu humdoi lising humfutaruk chani pa nifu matoy yaukre. Laina asna gingakthok naba vaccine kapthokkiba apun bamigi masing na koti chani kun lag homfutaruk lising homfutaruk henkre malem gi oina covid laichet na khwaidagi hena sokal level lebak sangi manungda USA na ahanba India na ani subada amadi France na subada leidi awang nongpok state sangi oina Assam na ahanba Mizoram na ani suba amadi Manipur na subada leidi Masigi oiba ingas hagi pau pisari Ngasi Manipurda khwaidagi sabagi chang Celsius rigi kuntra dasmik taruk oiki khwaidagi ingbagi chang na Celsius rigi taranipan oiki nushit yawba ising manalgi chang na ayukta chada hundra mathoi amadi nungtudana chada kuntra mapan oiki loinina millimeter sino dasmik taruk ki chang da nong chuki aroi badamaroi bapa amuka hana thamzari Manipur gi nupi entrepreneur Vijay Santi na yamna top pa thousand na thambal dagi lang puthoktu na society asida achauba ahongba mapurak na bahon na bagidamak PM Modi na thagatkre. Churachandpur da chathakiba khongjang yamna hena ikai khumna na launariba sakhang firal amada chathakiba thong ko komina condemn tawi hari. BDA के पोस्टमार्टम रिपोर्ट ओदनाइबगी दाफम कया लेरमखी खनावगी चरम कायरम दे तमथिना ओलगा हाटलाबा मतुंगदा थौई यानसिंबा ओइगनि हारि अमदी त्रिपुरा की खुवाई डिस्ट्रिक्ट की गौरनगरदा नुपी लाल की मितम अमम यामना लै कतुना अमदी थांगी सलुट पीदुना हामाई कुम हंगदोक्रे Pungza sige oina ayas news na pizaba Manipuri pau matang sa loizare meeting tabir ba khwai puno pukrum sari